ꯒꯤꯗꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯦꯟꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯍꯦꯟꯕ ꯌꯥꯝꯅ ꯀꯤꯒꯟꯕ ꯑꯃꯗꯤ ꯑꯣꯏ꯫ ꯅꯨꯃꯤꯗꯥꯡ ꯈꯔꯕꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯦ꯫ ꯍꯦꯟꯕꯅ ꯄꯥꯝꯖꯕ ꯕꯦꯝꯃ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯍꯦꯟꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯀꯤꯄꯦꯗ ꯐꯣꯟ ꯃꯆꯥ ꯑꯗꯨꯗꯒꯤ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯂꯛꯅꯕ ꯈꯥꯏꯕ ꯑꯗꯨꯝ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯃꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯌꯦꯡꯕ ꯐꯥꯎꯕꯗꯤ ꯉꯝꯖꯗꯦ꯫ ꯕꯦꯝꯃꯅꯗꯤ ꯃꯉꯣꯟꯗ ꯇꯣꯏꯅ ꯂꯛꯅꯔꯤꯕ ꯈꯥꯏꯔꯤꯕ ꯑꯁꯤ ꯍꯦꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯍꯦꯟꯕ ꯉꯁꯤꯁꯨ ꯃꯃꯥꯟꯅꯕ ꯑꯃꯨꯒ ꯕꯦꯝꯃ ꯂꯨꯝꯕ ꯆꯠꯂꯝꯃꯤ꯫ ꯑꯃꯨꯅ ꯃꯔꯨꯞ ꯍꯦꯟꯕ, ꯕꯦꯝꯃꯅꯤꯅꯦ ꯑꯥꯗ ꯂꯩꯔꯤꯁꯦ꯫ ꯃꯃꯥꯟꯅꯕꯤ ꯐꯖꯕ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ, ꯆꯪꯉꯨꯁꯤ ꯂꯥꯎꯍꯦ꯫ ꯆꯪꯒꯨꯝꯁꯤꯌꯦ, ꯂꯥꯞꯅ ꯑꯗꯨꯝ ꯌꯦꯡꯁꯦꯕ꯫ ꯑꯩꯅꯦ ꯕꯦꯝꯃꯒꯤ ꯃꯅꯥꯛ ꯆꯪꯕꯁꯦ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯂꯥꯎꯋꯦꯕ, ꯀꯂꯥꯛꯀꯁꯦ ꯅꯤꯛꯄꯖꯥꯠꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯀꯣꯏꯔꯔꯣ ꯕꯦꯝꯃꯁꯦ? ꯃꯤꯅ ꯀꯣꯏꯒꯤ ꯁꯔꯨꯛꯄꯨꯗꯤ꯫ ꯈꯨꯄꯥ ꯂꯥꯛꯀꯅꯤꯀꯣ ꯃꯔꯨꯞ ꯑꯃꯨꯅ꯫ ꯆꯨꯝꯗ꯭ꯔꯣ? ꯆꯍꯤ ꯍꯦꯜꯂꯦ ꯀꯩꯅꯣ ꯅꯪꯅ ꯁꯨꯃꯥꯏ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯁꯦ꯫ ꯅꯣꯡꯃꯇ ꯆꯪꯗꯅꯅꯦ ꯈꯪꯅꯕꯁꯨ ꯉꯝꯗꯦ꯫ ꯃꯃꯤꯡꯁꯤ ꯐꯥꯎꯅꯦ ꯑꯩꯅ ꯈꯪꯕꯤꯔꯛꯏꯅꯦ꯫ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯡꯁꯦ ꯀꯩ ꯀꯧꯏ ꯀꯥꯏꯅ ꯀꯩꯝ ꯈꯪꯈꯤꯔꯣꯏ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯑꯣꯏꯅ ꯀꯣꯏꯔꯒꯦ꯫ ꯅꯪꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯉ ꯂꯩꯍꯧꯔꯣ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ꯫ ꯑꯗꯣ ꯍꯦꯟꯕ, ꯑꯩꯒꯤ ꯁꯥꯇꯤꯟꯗꯤꯅꯦ ꯅꯪꯅ ꯄꯥꯏꯒꯗꯕꯅꯤꯀꯣ꯫ ꯑꯁ ꯅꯪꯁꯦ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯤꯍꯦ ꯅꯁꯛꯇꯨꯒ꯫ ꯀꯨꯆꯨ ꯃꯨꯕ ꯁꯛ ꯊꯤꯕ ꯑꯩꯈꯣꯏꯁꯨꯅꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯌꯥꯝ ꯂꯧꯔꯤꯁꯦ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯊꯤꯕꯅꯤꯅꯅꯦ ꯏꯀꯥꯏ ꯌꯥꯝ ꯈꯪꯖꯗꯦꯕ꯫ ꯐꯖꯕ ꯅꯣꯏꯗꯤ ꯂꯦꯝꯃꯤꯅꯤ ꯀꯥꯏꯅ ꯏꯀꯥꯏꯔꯤꯅꯤ ꯀꯥꯏꯅꯒ ꯇꯧꯔꯤꯉꯩꯗꯅꯦ ꯑꯊꯤꯕ ꯉꯥꯛꯇꯅꯤ ꯂꯩꯍꯧꯗꯣꯏꯁꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯦꯝꯃ ꯃꯃꯥꯟꯅꯕꯤꯗꯨꯒ ꯂꯥꯛꯏ꯫ ꯍꯦꯟꯕ ꯃꯥꯏ ꯅꯣꯟꯊꯈ꯭ꯔꯦ꯫ ꯇꯧꯐꯝ ꯈꯪꯗꯅ ꯑꯃꯨ ꯍꯦꯟꯕ ꯌꯦꯡꯂꯒ ꯀꯔꯦꯝꯅꯅ ꯅꯣꯛꯏ꯫ ꯕꯦꯝꯃ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯗꯨꯀꯥꯟꯗꯅꯦ꯫ ꯀꯅꯥꯅꯣ ꯁꯤꯕꯣ? ꯃꯃꯥꯟꯅꯕꯤꯅ꯫ ꯈꯪꯗꯦꯗ, ꯌꯥꯝ ꯇꯣꯏꯅꯗꯤ ꯂꯥꯛꯄꯅꯦ꯫ ꯑꯃꯨꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯅꯤꯡꯈ꯭ꯔꯦꯗ꯫ ꯃꯁꯛꯁꯤꯒ ꯐꯖꯕ ꯑꯃꯁꯤꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯗꯤ ꯐꯕ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛ ꯐꯖꯩꯌꯦ ꯑꯃꯁꯤꯗꯤ꯫ ꯍꯦꯟꯕꯅ ꯑꯃꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨ, ꯅꯪꯁꯦ ꯐꯔꯛ ꯇꯥꯈ꯭ꯔꯦꯗ, ꯊꯤꯅ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯕ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗ ꯂꯛꯅꯕꯕꯨ ꯊꯤꯅ ꯉꯥꯡꯉꯗꯤ ꯃꯣꯏꯁꯨꯅꯦ ꯃꯌꯨꯝ ꯄꯥꯟ ꯈꯪꯈꯤꯗ꯭ꯔꯣ? ꯕꯦꯝꯃ ꯍꯣꯏ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯍꯦꯟꯕ ꯃꯤꯍꯨꯟꯒꯗꯨ ꯁꯨꯗ꯭ꯔꯦ, ꯇꯨꯃꯤꯟ ꯌꯦꯡꯖꯩ꯫ ꯕꯦꯝꯃꯁꯨ ꯍꯦꯟꯕꯗ ꯑꯣꯏꯅ ꯌꯦꯡꯉꯤ꯫ ꯀꯥꯏꯗꯩꯅꯣ ꯁꯤꯕꯣ? ꯃꯁꯛ ꯑꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ? ꯑꯃꯁꯤꯗꯤ ꯌꯥꯔꯦ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯃꯃꯤꯡ ꯍꯪꯕꯤꯔꯛꯎꯔꯣ? ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ꯫ ꯕꯦꯝꯃ, ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤꯗꯅ, ꯑꯃꯨꯛꯇꯪ ꯉꯥꯏꯈꯣꯗꯅ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯆꯠꯂꯦ ꯑꯁ꯭ꯋꯥꯏꯗ ꯈꯨꯊꯤꯁꯤꯒ꯫ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯅꯤ, ꯁꯛ ꯐꯖꯕ ꯇꯥꯟꯅꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯩ ꯊꯤꯔꯁꯨꯅꯦ ꯐꯖꯕ ꯑꯃ ꯌꯥꯎꯔꯤꯁꯤ ꯎꯗ꯭ꯔꯣ? ꯅꯃꯥꯟꯅꯕꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯍꯣꯃꯣꯔꯣ? ꯃꯃꯥꯏꯁꯨ ꯁꯨꯝ ꯅꯣꯟꯊꯔꯒ ꯂꯩꯔꯤꯁꯤꯕꯣ꯫ ꯍꯦꯟꯕꯅ ꯍꯦꯔꯥ, ꯍꯣꯃꯣ ꯀꯥꯏꯗꯤ ꯍꯥꯏꯔꯛꯀꯅꯨꯗ꯫ ꯑꯃꯨꯅ ꯍꯦꯟꯕ ꯀꯧꯕꯅꯦ, ꯍꯣꯃꯣ ꯀꯥꯏꯅꯒ꯫ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯍꯟꯈ꯭ꯔꯦ ꯕꯦꯝꯃ ꯍꯣꯏ꯫ ꯃꯣꯏ ꯑꯅꯤꯁꯨ ꯍꯜꯂꯛꯂꯦ ꯌꯨꯝꯗ꯫ ꯑꯃꯨꯅ ꯉꯁꯤꯗꯤ ꯃꯤꯡꯒ ꯍꯪꯂꯛꯏꯀꯣ꯫ ꯁꯛ ꯐꯖꯕꯩꯔꯥ ꯀꯔꯤꯅꯣ ꯃꯥꯟꯕꯩꯔꯥꯗꯤ ꯈꯪꯗ꯭ꯔꯦ꯫ ꯕꯦꯝꯃꯁꯦ ꯑꯩ ꯄꯥꯝꯕꯗꯤ ꯃꯥꯜꯂꯤꯕꯣ꯫ ꯑꯃꯨ, ꯃꯥꯁꯨꯅꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯌꯦꯡꯕ ꯈꯨꯗꯤꯡꯒꯤꯅꯦ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯝꯕꯤꯕ꯫ ꯅꯪꯉꯣꯟꯗꯔꯅꯦ ꯃꯥꯅ ꯌꯦꯡꯂꯛꯏꯗꯨꯕꯣ? ꯑꯩꯗꯤ ꯑꯩꯉꯣꯟꯗꯔꯅ ꯈꯜꯂꯨꯏꯅꯦ꯫ ꯅꯪꯕꯨ ꯃꯣꯏꯅ ꯎꯔꯝꯒꯗ꯭ꯔꯣ? ꯑꯩ ꯐꯥꯎꯕ ꯃꯥꯔꯒꯅꯤ ꯅꯪ ꯌꯦꯡꯂꯤꯁꯦ꯫ ꯃꯔꯨꯞꯁꯦ ꯏꯄꯥ ꯄꯥꯈꯠꯄ ꯃꯥꯜꯂꯤꯗ꯫ ꯃꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯌꯨꯝ ꯌꯧꯔꯛꯏ꯫ ꯍꯦꯟꯕꯒꯤ ꯃꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯍꯦꯟꯕꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯒꯨꯂꯤ ꯂꯩꯔꯨꯅꯕ ꯍꯥꯏꯔꯛꯏ꯫ ꯃꯝꯂꯤ ꯃꯇꯝ ꯍꯥꯏꯗꯣ ꯑꯣꯏꯔꯦ꯫ ꯍꯦꯟꯕ ꯃꯃꯥ ナꯕꯒꯤꯅꯤꯅ ꯌꯥꯝꯅ ꯇꯟꯅ ꯑꯅꯛꯄ ꯐꯥꯔꯃꯥꯁꯤ ꯊꯤꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯅꯛꯄ ꯐꯥꯔꯃꯥꯁꯤꯗꯣ ꯊꯣꯡ ꯍꯥꯡꯂꯝꯗꯕꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯐꯥꯔꯃꯥꯁꯤ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯨꯂꯤ ꯂꯩꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯔꯛꯇ ꯃꯩ ꯊꯥꯟꯗꯕꯅ ꯌꯥꯝꯅꯁꯨ ꯃꯝꯂꯝꯃꯤ꯫ ꯐꯅꯗꯤ ꯁꯥꯡꯉꯦ ꯑꯩꯈꯣꯏ ꯂꯩꯔꯛꯁꯦ꯫ ꯀꯅꯥꯅꯣꯝꯇ ꯂꯥꯛꯑꯗꯤ ꯐꯅꯤꯗ꯫ ꯑꯩꯕꯨ ꯉꯥꯏꯈꯤꯁꯤꯔꯅꯦ? ꯉꯥꯏꯔꯒ ꯂꯥꯛꯇ꯭ꯔꯗꯤꯅꯦ ꯍꯦꯟꯅ ꯀꯤꯅꯕꯅꯤꯗ꯫ ꯑꯗꯨꯝꯅꯦ ꯌꯨꯝ ꯇꯥꯅꯕ ꯈꯔ ꯊꯨꯅ ꯆꯠꯂꯒꯦ꯫
ꯍꯦꯟꯕ ꯃꯈꯣꯡ ꯊꯨꯅ ꯆꯠꯂꯤ ꯁꯥꯡꯂꯕ ꯂꯩꯔꯛ ꯑꯗꯨꯗ ꯃꯥꯅ ꯄꯥꯈꯠꯂꯤ ꯃꯇꯤꯛ ꯃꯥꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯟꯅꯔꯛꯄꯒꯨꯝꯅ ꯈꯟꯖꯩ꯫ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯤ ꯇꯨꯡ ꯍꯜꯂꯒ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯂꯝꯕꯤ ꯃꯄꯥꯟꯒꯤ ꯎ ꯋꯥꯁꯤꯡꯅ ꯏꯃꯨ ꯃꯨꯅ ꯂꯩꯕꯗꯣ ꯎꯏ ꯍꯦꯟꯕꯅ ꯍꯦꯟꯅ ꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯍꯦꯟꯕ ꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯏ ꯈꯪꯍꯧꯗꯅ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯑꯃꯅ ꯈꯪꯈꯣꯡ ꯈꯣꯡꯂꯛꯏ꯫ ꯏꯁ ꯁ꯭ꯋꯥꯏ ꯂꯥꯎꯍꯦ ꯍꯨꯏ ꯑꯃꯨꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯤꯅꯒ ꯂꯥꯛꯄꯒ ꯇꯨꯀꯨ 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 ꯑꯃꯨꯕꯤ ꯍꯨꯏ ꯈꯣꯡꯅ ꯂꯩꯍꯧꯋꯤ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯑꯍꯜ ꯑꯃ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯇꯨꯡꯗꯒꯤ ꯁꯠ ꯂꯥꯎꯅ ꯍꯦꯟꯒꯠꯈꯤ꯫ ꯍꯦꯟꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯍꯣꯏꯃ ꯑꯍꯜꯗꯨꯅ ꯀꯅꯥꯅꯣꯅꯦꯍꯦ ꯑꯃꯝꯕ ꯑꯁꯤꯗ ꯃꯤꯠꯅꯒ ꯎꯗꯕꯅꯦ ꯃꯥꯃꯥ ꯄꯨꯄꯨ ꯉꯥꯏꯈꯨꯋꯣ ꯑꯦ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯍꯜꯗꯨꯕꯨ ꯕꯨꯠ ꯑꯣꯏꯖꯥꯠꯂꯣ꯫ ꯍꯦꯟꯕ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯏ ꯏꯁꯩꯁꯨ ꯍꯧꯅ ꯍꯧꯅ ꯁꯛꯂꯤ꯫ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏꯗ ꯋꯥꯈꯜꯗ ꯕꯨꯠꯅ ꯇꯨꯡꯗꯒꯤ ꯄꯥꯏꯔꯛꯀꯗꯣꯏꯕꯒꯨꯝꯅ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯀꯣꯟꯊꯣꯡ ꯂꯥꯜꯂꯤ ꯑꯗꯨꯒ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯀꯥꯔꯝꯗꯥꯏ ꯐꯥꯎꯕ ꯕꯨꯠꯅ ꯃꯥꯕꯨ ꯐꯥꯒꯗꯧꯕꯒꯤ ꯋꯥꯈꯜꯅꯤ꯫ ꯊꯣꯡꯖꯣꯏ ꯌꯧꯕꯗ ꯈꯥꯡꯏꯟ ꯏꯜꯂꯛꯄꯒꯨꯝꯅ ꯆꯣꯡꯁꯤꯜꯂꯛꯏ ꯍꯦꯟꯕ꯫ ꯑꯀꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯈ꯭ꯔꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ꯫ ꯃꯃꯥꯒꯤ ꯒꯨꯂꯤ ꯄꯤ꯫ ꯃꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯕ ꯍꯦꯟꯖꯤꯜꯂꯝꯃꯤ꯫ ꯆꯥꯛ ꯑꯁꯥꯕ ꯈꯔ ꯄꯤꯖꯔꯒ ꯃꯃꯥꯗꯣ ꯒꯨꯂꯤ ꯄꯤꯖꯔꯒ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯃꯄꯥꯒ ꯃꯆꯟꯅꯨꯄꯤꯒꯅ ꯃꯃꯥꯕꯨ ꯁꯦꯟꯅꯔꯤ꯫ ꯍꯦꯟꯕ ꯃꯥꯒꯤ ꯀꯤꯄꯦꯗ ꯐꯣꯟ ꯃꯆꯥꯗꯣ ꯄꯥꯏꯔꯒ ꯐꯃꯨꯡ ꯆꯪꯈ꯭ꯔꯦ ꯕꯦꯃꯗ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯂꯛꯅꯅꯕ꯫ ꯍꯦꯟꯕꯅ ꯕꯦꯃꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ꯫ ꯆꯥꯛ ꯆꯥꯔꯕꯣ ꯕꯦꯝꯃ? ꯕꯦꯃ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯏ꯫ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ? ꯅꯁꯛꯁꯨ ꯇꯥꯛꯇꯦ ꯅꯃꯤꯡꯁꯨ ꯍꯥꯏꯗꯦ ꯅꯨꯡꯇꯤꯒꯤꯗꯤ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯔꯛꯏ꯫ ꯅꯪꯕꯨ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯁꯨ ꯈꯪꯗꯦ ꯐꯣꯟ ꯇꯧꯔꯁꯨ ꯄꯥꯏꯗꯦ꯫ ꯅꯪꯅꯦ ꯅꯁꯛ ꯅꯃꯤꯡꯗꯣ ꯍꯥꯏꯗ꯭ꯔꯗꯤꯅꯦ ꯑꯩꯅꯦ ꯃꯦꯁꯦꯖ ꯍꯜꯂꯛꯑꯔꯣꯏꯀꯣ꯫ ꯍꯦꯟꯕ ꯃꯦꯁꯦꯖ ꯃꯊꯪ ꯃꯊꯪ ꯊꯥꯖꯤꯜꯂꯤ ꯑꯗꯨꯕꯨ ꯕꯦꯃ ꯃꯦꯁꯦꯖ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯍꯦꯟꯕ ꯃꯊꯥ ꯁꯥꯏ꯫ ꯑꯁꯦꯡꯕꯩ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯁꯦꯖ ꯑꯃꯨꯛ ꯍꯜꯂꯛꯏ ꯕꯦꯃ꯫ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯅꯁꯛ ꯌꯦꯡꯒꯦ꯫ ꯍꯦꯟꯕ ꯃꯇꯣꯝꯇ ꯃꯔꯨꯝ ꯁꯥꯟꯖꯩ꯫ ꯐꯣꯟꯗꯥꯁꯤꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯕꯦꯃꯗ ꯃꯦꯁꯦꯖ ꯊꯥꯖꯤꯟꯈꯤ꯫ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯌꯥꯗꯤꯌꯦ ꯉꯥꯅꯦ ꯏꯁꯤꯡꯗ ꯇꯥꯔꯨꯕꯒꯤ꯫ ꯑꯗꯨꯗꯤ ꯀꯣꯜ ꯇꯧꯔꯛꯑꯣ ꯇꯧꯔꯛꯇ꯭ꯔꯗꯤꯅꯦ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯕ꯭ꯂꯣꯛ ꯊꯝꯂꯅꯤꯀꯣ꯫ ꯍꯦꯟꯕ ꯉꯥꯏꯍꯥꯛꯇꯪ ꯃꯊꯥ ꯁꯥꯏ ꯏꯀꯥꯏ ꯕꯦꯃꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯃꯤꯍꯨꯜꯗꯤ ꯂꯣꯏꯔꯦ ꯆꯣꯡꯕꯗ꯫ ꯕꯦꯃ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯦꯟꯕ ꯃꯁꯛ ꯃꯃꯤꯡ ꯂꯣꯠꯂꯤ ꯋꯥꯔꯤꯗꯤ ꯏꯀꯥꯏꯔꯝꯕꯗꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯏ꯫ ꯃꯄꯥꯒ ꯃꯆꯟꯅꯨꯄꯤꯒꯗꯣ ꯍꯦꯟꯕꯅ ꯐꯃꯨꯡꯗ ꯃꯨꯔ ꯁꯣꯜꯂꯤꯕ ꯑꯗꯨ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯍꯦꯟꯕꯁꯨ ꯃꯃꯥꯒ ꯃꯄꯥꯒ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯤꯀꯨꯞ ꯈꯔ ꯀꯥꯎꯔꯨꯔꯦ꯫ ꯃꯄꯥꯅ ꯍꯦꯟꯕ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯁꯥꯟꯅꯒꯦꯒꯅꯦ ꯃꯄꯥꯟꯗ ꯁꯥꯟꯅꯧꯆꯣ ꯏꯀꯥꯏꯕꯅ ꯈꯪꯗ꯭ꯔꯤꯕ ꯃꯃꯥ ꯃꯄꯥ ꯂꯩꯁꯨ ꯈꯪꯗꯕ꯫ ꯍꯦꯟꯕ ꯐꯣꯟ ꯐꯠ ꯂꯥꯎꯅ ꯀꯛꯊꯠꯂꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯈꯠꯂꯀꯥꯟꯗꯨꯗ ꯕꯦꯃꯅ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯀꯛꯑꯗꯤ? ꯑꯩꯈꯣꯏ ꯕꯥꯅ ꯆꯩꯔꯛꯏꯕ꯫ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯑꯩ ꯇꯨꯝ ꯌꯥꯗ꯭ꯔꯦꯕ꯫ ꯍꯦꯟꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯀꯤꯕꯒ ꯈꯪꯈꯤꯗ꯭ꯔꯦ꯫ ꯀꯣꯜ ꯑꯃꯨꯛ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯏ꯫ ꯕꯦꯃꯒ ꯋꯥꯔꯤ ꯁꯥꯟꯅ ꯃꯅꯤꯡꯒꯤ ꯋꯥꯄꯟ ꯃꯈꯣꯡꯗꯨ ꯌꯧꯈ꯭ꯔꯦ꯫ ꯕꯦꯃꯅ ꯑꯩ ꯊꯝꯂꯒꯦ ꯇꯨꯝꯅꯤꯡꯉꯦ ꯍꯌꯦꯡ ꯃꯦꯁꯦꯖ ꯊꯥꯔꯛꯎꯀꯣ ꯑꯩ ꯇꯨꯝꯂꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ꯫ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ꯫ ꯑꯁ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯍꯦ ꯃꯈꯣꯜꯒꯗꯣ ꯈꯨꯅꯨꯡꯁꯤꯗꯣ ꯑꯁ꯫ ꯋꯥꯄꯟꯗꯨꯗ ꯋꯥꯔꯨꯀꯥꯛꯅ ꯇꯥꯕꯒꯤ ꯃꯈꯣꯜꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯕꯦꯃꯒ ꯄꯨꯡꯀꯥꯎ ꯀꯥꯎꯏ꯫ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯍꯦꯟꯕ꯫ ꯎꯆꯤꯅ ꯂꯩꯄꯜꯗ ꯆꯠꯄꯒꯤ ꯁꯣꯔꯣ ꯂꯥꯎꯕ ꯃꯈꯣꯜꯗꯨꯗ ꯑꯃꯨꯛ ꯈꯪꯉꯤ ꯑꯗꯨꯒ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯣꯡ ꯀꯟꯅ ꯒꯝ ꯂꯥꯎꯅ ꯊꯤꯡꯉꯤ꯫ ꯃꯄꯥꯅ ꯍꯦꯟꯕ ꯍꯥꯎ ꯕꯥꯕꯥ ꯊꯣꯡꯗꯣ ꯇꯞꯅ ꯊꯤꯡꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯊꯤꯡꯉꯤꯅꯦ ꯕꯥꯕꯥ꯫ ꯅꯣꯡ ꯅꯤꯅꯤ ꯕꯦꯃꯒ ꯐꯣꯟꯗ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯕꯦꯃꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯍꯦꯟꯕꯕꯨ ꯂꯛꯅꯩ ꯈꯥꯏꯔꯝꯃꯤ꯫ ꯍꯦꯟꯕ ꯑꯃꯨꯒ ꯕꯦꯃꯍꯣꯏ ꯂꯩꯀꯥꯏꯗꯁꯨ ꯕꯦꯃ ꯂꯨꯝꯕ ꯆꯠꯂꯤ꯫ ꯃꯥꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦ꯫ ꯍꯦꯟꯕꯒꯤ ꯏꯃꯥꯗꯤ ꯅꯥꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯍꯦꯟꯕꯗ ꯃꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯍꯥꯏꯕꯗꯒꯤ ꯃꯄꯥꯒ ꯃꯆꯟꯅꯨꯄꯤꯒ ꯇꯧꯔꯒ ꯄꯨꯈꯠꯂꯝꯃꯤ꯫ ꯍꯦꯟꯕꯒꯤ ꯏꯃꯥꯒꯤ ꯑꯅꯥꯕꯗꯨ ꯗꯥꯛꯇꯔꯁꯤꯡ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯄꯥꯅ
ꯃꯆꯥꯅꯨꯄꯤꯒ ꯍꯦꯟꯕꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯁꯦꯟꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯆꯥꯛ ꯊꯣꯡꯂꯒ ꯊꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯁꯦꯕꯥ ꯇꯧꯔꯤ ꯍꯦꯟꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤ ꯐꯥꯔꯃꯥꯁꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯈꯔ ꯂꯥꯞꯄ ꯑꯣꯏ ꯃꯄꯥꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯤꯜꯂꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯒ ꯃꯄꯥ ꯑꯃꯨꯛ ꯍꯟꯈꯤ ꯑꯌꯨꯛ ꯆꯥꯛ ꯄꯨꯔꯒ ꯑꯋꯥꯠꯄ ꯁꯦꯟ ꯊꯤꯔꯒ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯍꯦꯟꯕ ꯊꯣꯔꯛꯏ ꯃꯤ ꯈꯔꯁꯨ ꯃꯄꯥꯟꯗ ꯐꯤ ꯊꯥꯗꯨꯅ ꯇꯨꯝꯅꯔꯤ ꯍꯦꯟꯕ ꯃꯥꯒꯤ ꯇꯨꯝꯐꯝ ꯖꯒꯥ ꯑꯃ ꯊꯤꯔꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯑꯍꯥꯡꯕ ꯀꯥ ꯇꯣꯏꯂꯦꯠꯀꯁꯨ ꯈꯔ ꯅꯛꯄ ꯃꯐꯝ ꯑꯃꯗ ꯐꯛ ꯊꯥꯔꯗꯨꯅ ꯍꯦꯟꯕ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯈꯥꯏꯅ ꯐꯣꯟ ꯃꯦꯠꯇꯨꯅ ꯐꯝꯂꯤ ꯍꯦꯟꯕ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ ꯇꯨꯝꯂꯕꯣ ꯕꯦꯝꯃ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯝꯗ꯭ꯔꯤꯗ ꯅꯪꯒꯤ ꯃꯦꯁꯦꯖ ꯉꯥꯏꯔꯝꯂꯤꯅꯦ ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯈꯤꯅꯨꯍꯦ ꯌꯥꯝ ꯉꯜꯂꯤ ꯀꯥꯏꯗ ꯉꯟꯕꯅꯣ ꯅꯪ ꯉꯁꯥꯏꯈꯩ ꯀꯩꯗꯧꯒꯦ ꯏꯃꯥ ꯅꯥꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦ ꯑꯗꯨꯏꯅꯦ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯊꯦꯡꯒꯤꯅꯤ ꯑꯦ ꯏꯃꯥꯗꯤ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯗꯣꯏꯔꯣ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯂꯩꯔꯅꯤ ꯍꯦꯟꯕꯒ ꯕꯦꯝꯃꯒ ꯃꯦꯁꯦꯖ ꯊꯥꯅꯗꯨꯅ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯕꯦꯝꯃꯅ ꯀꯣꯜ ꯇꯧꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯦꯟꯕ ꯉꯁꯤꯗꯤ ꯑꯀꯦꯕꯒ ꯐꯥꯎꯗꯦ ꯕꯦꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯕꯦꯝꯃ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯕꯅ ꯍꯦꯟꯕ ꯇꯥꯕ ꯈꯔꯗꯤ ꯋꯥꯏ ꯃꯇꯝ ꯐꯅ ꯊꯦꯡꯖꯤꯜꯂꯛꯄꯅ ꯕꯦꯝꯃ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯍꯦꯟꯕꯁꯨ ꯐꯛꯇꯨꯗ ꯐꯤ ꯊꯥꯗꯨꯅ ꯍꯤꯞꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯥ ꯑꯍꯥꯡꯕ ꯑꯗꯨꯗ ꯃꯤ ꯂꯩꯕꯒꯨꯝꯅ ꯇꯧꯔꯛꯏ ꯍꯦꯟꯕ ꯀꯌా ꯈꯟꯖꯤꯜꯂꯨꯗꯦ ꯃꯤ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯤꯞꯊꯩ ꯕꯦꯝꯃꯒꯤ ꯋꯥꯈꯜꯗ ꯃꯤ ꯑꯇꯩꯁꯨ ꯈꯔ ꯂꯥꯞꯅ ꯇꯨꯝꯅꯕꯅꯤꯅ ꯍꯦꯟꯕ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯍꯥꯡꯕ ꯀꯥ ꯑꯗꯨ ꯍꯥꯟꯅ ꯑꯁꯤꯕꯒꯤ ꯊꯝꯐꯝ ꯑꯣꯏꯔꯝꯕ ꯃꯣꯡꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯏ ꯍꯦꯟꯕꯅ ꯏꯃꯝꯁꯨ ꯃꯝꯃꯤ ꯀꯅꯥ ꯀꯅꯥꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ ꯊꯣꯡꯁꯨ ꯃꯄꯥꯟꯗꯒꯤ ꯂꯣꯜꯂꯦ ꯀꯩꯅꯣꯅꯦ ꯑꯃꯨꯛ ꯍꯤꯞꯊꯔꯝꯃꯤ ꯑꯍꯥꯡꯕ ꯀꯥꯗꯣ ꯃꯤꯒꯤ ꯃꯈꯣꯜ ꯍꯧꯅ ꯇꯥꯕ ꯍꯦꯜꯂꯛꯂꯝꯃꯤ ꯍꯦꯟꯕ ꯇꯨꯝꯗꯕ ꯌꯥꯗꯕꯅ ꯇꯣꯏꯂꯦꯠ ꯆꯪꯒꯦ ꯍꯥꯏꯅ ꯍꯧꯒꯠꯇꯨꯅ ꯇꯣꯏꯂꯦꯠ ꯇꯝꯅ ꯆꯪꯂꯛꯏ ꯇꯣꯏꯂꯦꯠꯀꯤ ꯕꯜꯕꯇꯨꯁꯨ ꯐꯠ ꯐꯠ ꯈꯞꯄꯤ ꯍꯦꯟꯕ ꯃꯥꯒꯤ ꯐꯣꯟ ꯃꯆꯥꯒꯤ ꯇꯁꯇꯨ ꯊꯥꯜꯂꯤ ꯑꯗꯨꯒ ꯇꯣꯏꯂꯦꯠ ꯆꯪꯉꯤ ꯊꯣꯡꯗꯨꯁꯨ ꯄꯣꯅꯥ ꯌꯥꯎꯗꯕꯅ ꯈꯨꯠꯅ ꯄꯥꯏꯔꯤ ꯍꯦꯟꯕꯒꯤ ꯊꯣꯡ ꯑꯍꯣꯕꯗꯨꯗ ꯃꯤ ꯆꯠꯄꯒꯨꯝꯅ ꯇꯧꯏ ꯍꯦꯟꯕ ꯀꯤꯕ ꯐꯥꯎꯔꯛꯏ ꯍꯟꯀꯠ ꯍꯟꯗꯥ ꯆꯠꯂꯝꯕꯗꯒꯤ ꯊꯣꯡꯗꯣ ꯅꯝꯂꯛꯄꯒꯨꯝꯅ ꯇꯧꯏ ꯃꯤ ꯂꯩꯍꯦ ꯀꯅꯥꯅꯣ ꯑꯗꯨꯝ ꯆꯠ ꯁꯥꯟꯅꯩꯁꯤꯕꯣ ꯌꯥꯗ꯭ꯔꯖꯥꯠꯂ ꯃꯥꯁꯨ ꯑꯍꯣꯕꯁꯤꯗ ꯌꯦꯡꯒꯦ ꯍꯦꯟꯕꯅ ꯊꯣꯡꯒꯤ ꯑꯄꯤꯛꯄ ꯑꯍꯣꯕ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯅꯛꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯃꯤꯠ ꯉꯥꯡꯂꯕ ꯃꯤꯠ ꯑꯃꯅ ꯍꯥꯟꯅ ꯑꯍꯣꯕ ꯑꯗꯨꯗ ꯍꯦꯟꯕꯕꯨ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯍꯦꯟꯕ ꯇꯣꯏꯂꯦꯠ ꯑꯗꯨꯗꯒꯤ ꯊꯣꯛꯄ ꯀꯤꯕꯅ ꯅꯤꯛꯅ ꯂꯩꯔꯦ ꯀꯞꯁꯨ ꯀꯞꯄꯤ ꯀꯤꯕꯅ ꯍꯧꯖꯤꯛꯀꯤꯗꯣ ꯃꯤꯔꯣ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯀꯅꯥ ꯂꯩꯒꯦ ꯀꯅꯥꯅꯣ ꯑꯝꯇ ꯂꯧꯕ ꯂꯥꯛꯑꯣ ꯃꯄꯥꯟꯗꯒꯤ ꯃꯤ ꯑꯃꯅ ꯂꯣꯏꯗ꯭ꯔꯤꯕꯣ ꯊꯣꯛꯂꯛꯑꯣꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯃꯤ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩ ꯊꯣꯛꯎꯔꯒꯦ ꯑꯣ ꯂꯣꯏꯔꯦ ꯊꯣꯡꯗꯣ ꯍꯥꯡꯉꯤ ꯑꯗꯨꯒ ꯊꯣꯛꯂꯛꯏ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯄꯥꯟꯗ ꯀꯅꯥꯝ ꯂꯩꯇꯦꯅ ꯍꯧꯖꯤꯛꯇ ꯃꯤ ꯃꯈꯣꯟ ꯃꯌꯥꯝ ꯇꯥꯈꯤꯗꯥꯏꯅꯦ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯍꯦꯟꯕꯅ ꯇꯨꯡꯃꯥꯡ ꯌꯦꯡꯂꯤꯉꯩꯗ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ ꯍꯦꯟꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯏ ꯂꯥꯎꯔꯒ ꯑꯗꯨꯒ ꯃꯥꯒꯤ ꯍꯤꯐꯝꯗ ꯐꯤ ꯈꯨꯝꯖꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯃꯁꯥꯗꯨ ꯀꯤꯕꯅꯁꯨ ꯅꯤꯛꯄꯅ ꯂꯣꯏꯔꯦ ꯑꯁ ꯅꯣꯡꯉꯥꯟꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯁꯤꯔꯅꯦ ꯄꯥꯕ ꯅꯪ ꯂꯥꯛꯑꯣ ꯑꯩꯕꯨ ꯍꯤꯖꯨꯞꯁꯦ ꯂꯧꯊꯣꯛꯑꯁꯤꯔꯅꯦ ꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯃꯤ ꯆꯠꯄꯒꯨꯝꯅ ꯑꯃꯨꯛ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯍꯥꯡꯕ ꯀꯥ ꯑꯗꯨꯁꯨ ꯃꯤ ꯌꯥꯝꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ ꯍꯦꯟꯕꯅ ꯃꯤ ꯂꯩꯕ ꯀꯥꯁꯤꯗ ꯆꯪꯂꯁꯤꯔꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯀꯤꯃꯟꯕꯅ ꯑꯩ ꯑꯁꯤꯒꯤ ꯃꯤ ꯂꯩꯕ ꯀꯥꯁꯤꯗ ꯑꯣꯏꯅ ꯆꯪꯂꯒꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯁꯤꯕꯅ ꯍꯥꯜꯂꯅꯤ ꯑꯁ ꯐꯩꯖꯨꯞ ꯍꯥꯏꯗꯣꯛꯀꯗꯕꯕꯣ ꯌꯥꯝ ꯇꯜꯂꯦꯃꯤ ꯑꯩꯁꯦ ꯕꯦꯝꯃꯗ ꯀꯣꯜ ꯇꯧꯁꯤꯔꯅꯦ ꯑꯩꯕꯣ ꯑꯁ ꯕꯦꯝꯃꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯪꯗꯅ ꯁꯤꯔꯗ꯭ꯔꯅꯦ ꯑꯩꯕꯣ
Imagi manakta chatpra mi leba ka sa changbra ama tawrage Henba phido tapna lauthoi aduga tungmang ko yengi mama leba mai kaido imam mamna ubagum tawi Henba mama ke manak chatpado lapaga mambagana kibana anakpata leba kaduda changlaga mi singdugi marakta leirage khalami aduna fak fi singduyom silaga hana asiba thamba mo oiramba kado tamna lakle sidi thong sulolina manung da moi kamai lei jano o thong se ongta hango kaka iyamba mi di myam leise thong do mathanta hangtorei hemba sor sangna holi aduga kadra changi kado imamami hen be nganga I mai su thande as mai khamam side kamai na bule jano moi sing sibo kaka iyamba mana pangjalo wari dum sai moi sing se aibu paba na pirakpa mai khit ka dubu ka le ga jano pidi piram ni se ka le khrage Henba phone do on tawi aduga fak thai Henba mi si makol duda kiba phaduna hiptha ge tawi ahing no alam dai haido oire henba na kau batuda khumde henba su sui tharaga mai thansira wakhala I henba phone do thanduna sui thirami sui thaina badagi sui singro tharami adubu kaduda kanamta leramdre henba samchap yungi thonglom da chelake tawbada thongdo mapandagi thonglon sinki henba na hangge tawbada thong adu hangba yadre henba thong tu thillaga kaptuna mi kawi adubu kanamta ta khijri kibne loiraba henba mage phaktura phamthai phida kopsili masa pomba aduga kapi ngasidi aigi aroiba nami ni khandana bemata miss myam ma tharami mana bemabu nungsijaba matam kuinadagi pamjerakpa nungsiba Mrs. Kaya ama tharingai dadi makeup kharadi ma kiba pharami adabu magi phone dusu mai loikhirami mai hek loikhibadagi henba amu kiba haurakle kaduda mi singdusu wari saba haurakle oh aise siradabako ngasidine ima paba icha ai sirani ai noi bo muhana uwa phangle roi ko ngasidagi de bema nang so ai siradi amuna koi khrani ko mi makholdi adum tai ai sibu yengsirane henbna leiriba ka ado mi chathoksin tawbagi makholadu asum helai maraktuda naheba ayo haina kappa kaya masu tawraklami henba himanungduda laisonduna kapli ngayak leiraga tumina amak leikhre henba sor sangna holi phaijokto tapna mait mapa khara hagatuna yenglubada kaduda thingonu kupkupa asi bakchang kaya ama paring preng lebagumna ui henba mit mana ongkhat khre aduga khanghaudana henwi phaijup phi khanghaudana khamjingjing lakhirami henba kanna lauramlaga gyan mangdana wanthakirami henba na gyan tarakpada henba doctor na singna omsin na leirami doctor na gyan khra tarabo pakhang nangdi nathona yam leina ai sirapa sidiye nang hingiye nangbu tumpham ire leitaba dawna phamatuda tumlidubu karigino henba kiba handri mapa changlai nursing ni henbabu phajana yengbirami henba uraga atopa anabagi misingna munna yengi hospital doma henbagi wari nga ngai khre wari tawduna nokpasu kayani somdana bema makeup tholakpada henbagi message mayam do paraga nokninglami harawasu phaurami bemana henbada call tawdadi chatre opta kibana message tharami henba gyan taraduna mama su paraduna yumda halakle mamana ibungo nangbune tumpham ire leitabadawna phammudabu tumluidabu nangbu ngawbroba machanupina amu sono chubune khoi dase siramdrido narabak to pharabani ibungona mapana yare tose aidine ngawsala darne pakhalurabani mamana amu makhatalai mapabu mpamaduda makapirama natro hoi kalambabane henba tumina lei yumsi yorakle henba phabungda tumina kaki phone charge taramlaga
ꯃꯆꯟꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯦꯟꯕ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯀꯥꯎꯕ ꯉꯝꯗꯅ ꯅꯤꯡꯁꯤꯡꯂꯤ ꯑꯁ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯣꯁꯄꯤꯇꯥꯜꯗꯒ ꯆꯠꯂꯔꯣꯏ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯑꯩ ꯃꯄꯥꯅ ꯍꯦꯟꯕ ꯁꯤꯗ ꯂꯥꯎꯅꯦꯍꯦ ꯍꯣꯏ ꯄꯥꯕ ꯂꯥꯛꯑꯦ ꯍꯦꯟꯕ ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎꯁꯦ ꯅꯪꯕꯨꯅꯦ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯝꯕ ꯀꯥꯗꯨꯗꯅꯦ ꯀꯃꯥꯏꯅ ꯆꯪꯂꯨꯔꯤꯅꯣ ꯃꯤ ꯃꯌꯥꯝꯅ ꯇꯨꯝꯅꯔꯤꯕ ꯐꯝꯕꯗꯨꯗ ꯇꯨꯝꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯅꯪꯅꯦ ꯗꯨꯛꯀ ꯊꯥꯗ꯭ꯔꯣ ꯃꯩꯈꯦꯠ ꯀꯝꯇ ꯄꯥꯏꯗ꯭ꯔꯣꯕ ꯅꯪꯕꯣ ꯃꯄꯥꯅ ꯑꯃꯨꯛ ꯑꯩꯅ ꯗꯨꯛꯀ ꯃꯩꯈꯦꯠꯀ ꯅꯉꯣꯟꯗ ꯄꯤꯔꯝꯂꯤꯗꯨꯗꯤ ꯃꯆꯟꯅꯨꯄꯤꯅ ꯕꯥꯕꯥ ꯏꯃꯥ ꯆꯥꯛ ꯆꯥꯔꯁꯦ ꯏꯃꯥꯗꯤ ꯐꯃꯨꯡꯗ ꯑꯣꯏꯅ ꯄꯨꯔꯛꯑꯒꯦꯀꯣ ꯏꯃꯥ ꯌꯥꯅꯤꯗ ꯏꯃꯥ ꯐꯔꯦ ꯄꯨꯟꯅ ꯆꯥꯁꯤꯗ ꯍꯦꯟꯕꯅ ꯃꯃꯥꯕꯨ ꯁꯥꯎꯏ ꯑꯗꯨꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯍꯦꯟꯕꯅ ꯉꯔꯥꯡꯒꯤ ꯃꯉꯣꯟꯗ ꯊꯦꯡꯅꯕꯁꯤꯡꯗꯣ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯃꯆꯟꯅꯨꯄꯤꯅ ꯃꯌꯥ ꯀꯥꯔꯒ ꯆꯥꯛꯀ ꯆꯥꯗꯈꯩ ꯌꯥꯝꯅ ꯀꯤꯅ ꯇꯥꯏ ꯃꯄꯥꯗꯤ ꯅꯣꯛꯂꯤ ꯃꯃꯥꯗꯤ ꯄꯥꯈꯠꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯅ ꯊꯣꯛꯂꯝꯂꯕꯗꯤ ꯍꯥꯏꯅ ꯆꯥꯛ ꯇꯣꯛꯇꯨꯅ ꯍꯦꯟꯕꯅ ꯐꯣꯟ ꯆꯥꯔꯖ ꯇꯧꯕꯗꯣ ꯐꯨꯜ ꯑꯣꯏꯕ꯭ꯔꯥ ꯌꯦꯡꯂꯗꯨꯅ ꯏꯃꯥ ꯄꯥꯕ ꯑꯩꯅ ꯉꯔꯥꯡ ꯂꯩꯔꯝꯕ ꯀꯥꯗꯨꯕꯨ ꯏꯍꯥꯡ ꯍꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯩꯔꯨꯔꯤꯕ ꯀꯥꯗꯣ ꯍꯥꯟꯅꯅꯦ ꯑꯁꯤꯕꯁꯤꯡꯒꯤ ꯊꯝꯐꯝ ꯃꯣꯛꯅꯤꯅꯦꯍꯦ ꯏꯕꯨꯡꯉꯣ ꯑꯃꯨꯛꯀ ꯇꯨꯝꯂꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯔꯦꯟꯁꯨ ꯃꯣꯛꯅꯦꯕ ꯍꯦꯟꯕ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯀꯤꯕ ꯍꯦꯜꯂꯛꯏ ꯑꯗꯨꯒ ꯐꯣꯟꯗꯨ ꯑꯣꯟ ꯇꯧꯕꯒ ꯕꯦꯝꯃꯒꯤ ꯃꯦꯁꯦꯖ ꯈꯔ ꯆꯣꯡꯊꯔꯛꯏ ꯍꯦꯟꯕ ꯑꯀꯤꯕ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ ꯃꯦꯁꯦꯖꯇꯣ ꯃꯊꯪ ꯐꯥꯛꯏ ꯕꯦꯝꯃꯒꯤ ꯃꯦꯁꯦꯖꯁꯤꯡꯗꯣ ꯄꯥꯔꯒ ꯄꯦꯟꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯅꯣꯛꯆꯩ ꯑꯁ ꯍꯣꯔꯦꯟ ꯎꯅꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅꯒ ꯍꯥꯏꯔꯛꯑꯦꯕ ꯑꯁ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯔꯛꯈꯤꯒꯦ ꯏꯕꯨꯡꯉꯣ ꯀꯥꯏꯗꯅꯣꯅꯦ ꯑꯃꯨꯛ ꯊꯣꯛꯏꯗꯨꯕꯣ ꯑꯃꯨꯛ ꯍꯣꯏꯗꯅꯦ ꯄꯥꯕ ꯊꯨꯅ ꯍꯟꯖꯤꯜꯂꯛꯎꯀꯣ ꯍꯣꯏ ꯄꯥꯕ ꯑꯃꯨ ꯍꯣꯏꯗ ꯍꯦꯟꯕ ꯂꯥꯛꯏ ꯑꯃꯨꯁꯨ ꯂꯩꯔꯝꯃꯤ ꯍꯦꯟꯕꯅ ꯋꯥꯔꯤ ꯇꯧꯏ ꯌꯥꯝ ꯍꯔꯥꯎꯅ ꯕꯦꯝꯃꯒꯤ ꯃꯦꯁꯦꯖ ꯀꯥꯗꯣ ꯌꯦꯡꯍꯟꯗꯅ ꯍꯣꯔꯦꯟ ꯆꯠꯂꯁꯤ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯇꯧꯅꯔꯝꯃꯤ ꯍꯦꯟꯕꯅ ꯉꯔꯥꯡꯒꯤ ꯃꯣꯛꯇ ꯇꯨꯝꯕꯒꯤ ꯕꯨꯠ ꯎꯕꯩ ꯋꯥꯔꯤꯁꯨ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯅ ꯊꯥꯖꯗꯅ ꯀꯔꯦꯝꯅ ꯅꯣꯛꯁꯤꯜꯂꯝꯃꯤ ꯇꯥꯅꯤꯡꯗꯦ ꯑꯣꯏꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝꯗꯤ ꯅꯪꯁꯨꯕ ꯋꯥꯊꯤ ꯅꯠꯇꯦꯅꯦꯍꯦ ꯑꯁꯦꯡꯕꯅꯦ ꯊꯥꯖꯗ꯭ꯔꯒꯅꯦ ꯑꯩꯈꯣꯏ ꯃꯥꯍꯣꯏꯗ ꯍꯪꯉꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯣꯛꯅ ꯇꯨꯝꯃꯤ ꯕꯨꯠ ꯎꯏ ꯀꯥꯏꯅꯒ ꯑꯣꯏꯔꯣꯏꯗꯕ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ꯭ꯔꯤ ꯀꯩꯒꯤ ꯍꯣꯏ ꯗꯥꯛꯇꯔ ꯃꯌꯥꯝꯅꯅꯦ ꯂꯥꯛꯅꯔꯝꯃꯤꯅꯦ ꯑꯗꯨ ꯍꯤꯡꯍꯧꯔꯤꯅꯦ ꯏꯁ ꯄꯛꯇ꯭ꯔꯦ ꯍꯣꯔꯦꯟꯅꯦ ꯆꯠꯅꯕꯅꯦ ꯁꯦꯟ ꯄꯨꯔꯛꯄ ꯀꯥꯎꯅꯤꯀꯣ ꯑꯩꯉꯣꯟꯗꯒꯤꯗꯤ ꯁꯠꯄ ꯌꯥꯔꯣꯏ ꯅꯇꯨ ꯎꯅꯔꯒ ꯍꯣꯏꯒꯤ ꯁꯦꯟ ꯂꯩꯌꯦ ꯅꯪꯁꯨꯕ ꯐꯥꯒꯦ ꯇꯧꯕꯅꯦꯍꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯟꯕꯒ ꯑꯃꯨꯒ ꯕꯦꯝꯃ ꯎꯅꯕ ꯆꯠꯂꯝꯃꯤ ꯕꯦꯝꯃꯒ ꯍꯦꯟꯕꯒ ꯇꯣꯏꯅꯁꯨ ꯎꯅꯕ ꯋꯥꯔꯤ ꯁꯥꯕ ꯀꯌꯥ ꯇꯧꯕꯅ ꯍꯧꯖꯤꯛꯇꯤ ꯕꯦꯝꯃꯅꯁꯨ ꯍꯦꯟꯕꯕꯨ ꯌꯥꯝꯅ ꯄꯠꯇꯠꯈꯩ ꯅꯨꯡꯁꯤꯔꯝꯃꯤ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧꯗ ꯑꯃꯨ ꯑꯃꯗꯤ ꯕꯦꯝꯃꯒꯤ ꯃꯃꯥꯟꯅꯕꯤꯅ ꯀꯜꯂꯛꯆꯩ ꯅꯣꯡꯃ ꯕꯦꯝꯃꯒ ꯍꯦꯟꯕꯒ ꯗꯦꯠ ꯆꯠꯂꯝꯃꯤ ꯌꯥꯝ ꯊꯥꯖꯗꯅ ꯕꯦꯝꯃꯅ ꯍꯦꯟꯕꯗ ꯍꯦꯟꯕ ꯍꯥꯎꯅꯦ ꯕꯦꯝꯃ ꯌꯥꯝ ꯇꯞꯅꯒ ꯀꯦꯅ ꯀꯧꯔꯛꯏꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯄꯥꯎ ꯑꯃ ꯇꯥꯏ ꯆꯨꯝꯕ꯭ꯔꯣ ꯑꯗꯨꯕꯣ ꯑꯁꯦꯡꯕꯩꯔꯣꯕ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯣꯛꯇ ꯇꯨꯝꯂꯨꯏ ꯍꯥꯏꯅꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯅꯪꯗꯤ ꯀꯅꯥ ꯍꯥꯏꯔꯛꯏꯕ ꯅꯃꯥꯟꯅꯕ ꯑꯃꯨꯅꯁꯨ ꯍꯥꯏꯌꯦ ꯃꯤꯅꯁꯨ ꯍꯥꯏꯅꯩꯌꯦ ꯆꯨꯝꯕ꯭ꯔꯣꯕ ꯆꯨꯝꯃꯦ ꯑꯁ ꯃꯗꯨ ꯅꯨꯃꯤꯠꯇꯣ ꯅꯤꯡꯁꯤꯡꯂꯨꯔꯒꯅꯦ ꯁ꯭ꯋꯥꯏ ꯂꯥꯎꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯦꯡꯕꯔꯣꯕ ꯍꯦꯟꯕ ꯑꯁ ꯑꯩꯕꯨ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯍꯦꯟꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯕꯦꯝꯃꯗ ꯂꯤꯔꯝꯃꯤ ꯕꯦꯝꯃꯅ ꯏꯁ ꯅꯪꯁꯨ ꯋꯥꯔꯤꯗꯤ ꯌꯥꯝ ꯍꯩꯅ ꯂꯤꯛꯏ ꯃꯣꯛꯇ ꯇꯨꯝꯃꯤ ꯀꯥꯏꯅꯒ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤꯕ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯄ ꯃꯌꯥꯝ ꯑꯃꯅꯦ ꯃꯥꯡꯗ ꯂꯩꯔꯝꯃꯤꯁꯦ ꯌꯥꯔꯦꯗ ꯇꯣꯛꯑꯣꯗ ꯃꯣꯛꯇꯕꯨ ꯀꯅꯥ ꯇꯨꯝꯅꯒꯦ ꯑꯃꯨꯅ ꯍꯥꯏꯕꯗ ꯆꯨꯝꯃꯦ ꯑꯃꯨꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯥꯏꯁꯦ ꯅꯪꯁꯦ ꯋꯥꯊꯤ ꯌꯥꯝ ꯇꯧꯕꯅꯤ ꯃꯣꯛ ꯇꯨꯝꯕꯒꯤ ꯋꯥꯔꯤꯗꯨꯗꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ ꯅꯪꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯔꯒ ꯂꯤꯔꯤꯅꯤ ꯍꯦꯟꯕ ꯄꯤꯡ ꯂꯥꯎꯏ ꯁꯥꯎꯔꯛꯏ ꯍꯦꯟꯕꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯍꯥꯏꯔ ꯐꯥꯎꯕ ꯊꯥꯖꯅꯕ ꯍꯥꯏꯔ ꯐꯥꯎꯕ ꯕꯦꯝꯃꯅ ꯊꯥꯖꯈꯤꯗ꯭ꯔꯦ ꯅꯣꯛꯅ ꯀꯔꯦꯝꯅꯕ ꯅꯠꯇꯅ ꯐꯥꯒꯤꯗꯒꯤ ꯍꯦꯟꯕꯒ ꯕꯦꯝꯃꯒ ꯁꯥꯎꯅꯔꯛꯂꯦ ꯐꯖꯅꯁꯨ ꯈꯠꯅꯔꯝꯃꯤ ꯍꯦꯟꯕꯅ ꯑꯩ ꯆꯠꯂꯒꯦ ꯉꯁꯤꯗꯒꯤꯅꯦ ꯅꯪ ꯑꯩꯒꯅꯦ ꯃꯔꯤ ꯑꯝꯇ ꯂꯩꯅꯗ꯭ꯔꯕꯅꯦ
ꯑꯩ ꯐꯣꯟ ꯅꯝꯕꯔꯁꯨ ꯀꯛꯈ꯭ꯔꯣ ꯅꯪꯒꯤꯁꯨꯅꯦ ꯑꯩ ꯀꯛꯂꯒꯦ ꯅꯪꯅ ꯍꯥꯏꯗꯁꯨꯅꯦ ꯏꯁꯥꯅ ꯈꯪꯅ ꯀꯛꯀꯅꯤꯌꯦ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯂꯣꯏꯔꯦ ꯅꯪꯒꯅꯦ ꯁꯤꯗꯒꯤꯅꯦ ꯃꯔꯤ ꯑꯝꯇ ꯂꯩꯅꯗ꯭ꯔꯕꯅꯦ ꯈꯪꯉꯨ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯅꯪꯁꯨ ꯌꯦꯡꯅꯤꯡꯗꯦ ꯈꯪꯉꯕ ꯑꯃꯨꯅ ꯊꯥꯖꯕ ꯑꯗꯨꯒ ꯑꯩꯅ ꯊꯥꯖꯗꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛ ꯀꯧꯔꯒꯅꯦ ꯅꯪ ꯂꯧꯕ ꯂꯥꯛꯍꯜꯂꯣ ꯍꯦꯟꯕ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯕꯦꯝꯃ ꯃꯕꯨꯛ ꯅꯨꯡꯁꯤꯅ ꯂꯦꯞꯍꯧꯔꯤ ꯍꯦꯟꯕ ꯄꯥꯈꯪ ꯃꯆꯥ ꯈꯔꯁꯨ ꯒꯥꯔꯤ ꯃꯆꯥꯗ ꯀꯣꯏꯊꯧ ꯊꯧꯕꯗ ꯎꯏ ꯑꯃꯨꯛ ꯄꯥꯈꯠꯂꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯐꯅ ꯀꯨꯏꯅ ꯂꯩ ꯍꯦꯟꯕ ꯕꯦꯝꯃꯁꯨ ꯍꯦꯟꯕꯕꯨ ꯋꯥꯔꯧꯖꯅ ꯌꯦꯡꯂꯤ ꯍꯦꯟꯕ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯕꯦꯝꯃ ꯀꯞꯄꯛꯏ ꯃꯕꯨꯛ ꯅꯨꯡꯁꯤꯕꯅ ꯍꯦꯟꯕ ꯃꯃꯥꯏ ꯂꯩꯗꯨꯅ ꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯏ ꯇꯣꯡꯉꯣ ꯅꯪꯕꯨ ꯆꯠꯂꯅꯤꯗꯥꯏꯅꯦ ꯀꯩꯒꯤ ꯑꯃꯨꯛ ꯍꯜꯂꯛꯏꯅꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯀꯥꯔꯛꯑꯣ ꯃꯤꯊꯨꯅ ꯕꯦꯝꯃ ꯇꯨꯃꯤꯟꯅ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯍꯜꯂꯛꯏ ꯍꯦꯟꯕ ꯕꯦꯝꯃꯕꯨ ꯃꯌꯨꯝꯗ ꯊꯤꯟꯗ꯭ꯔꯦ ꯍꯦꯟꯕꯒꯤ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯕꯦꯝꯃ ꯍꯦꯟꯕꯗ ꯆꯦꯜꯂꯤ ꯅꯣꯡꯉꯥꯟꯕꯒ ꯑꯍꯜ ꯂꯃꯟ ꯍꯥꯏꯗꯣꯛꯄ ꯂꯥꯛꯇꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯕꯦꯝꯃꯒ ꯍꯦꯟꯕꯒ ꯊꯨꯡꯅꯈꯤꯔꯝꯃꯤ